Manipur Legislative Assembly ki hayeng di hawgadoriba Assembly mifam asida KUKI MLA tara puna sarung yaminaduna MLA humpumakna matuoina Manipur bumahusay punsida halagna bahona mina bathaw tay haina MPCC ki President ke Magasuna na fongdokri wapam ase andaki Assembly session asida su KUKI MLA tara sarung yadaba yai hainari basigi matangda paumisin hangwa wahangi paukumoina fongdolokibani Magasuna na makataraduna hayeng di hawgadoriba mifam adisida KUKI MLA tara yauhan bahai basi tangai fade makoi yaud bahai basi ing tapaprakpada Tinthagadoripani Hana Sunabana Mipum Kuding Maktakanaba Matapurapangamloy economy da susoklakani Manipuri lari MLA humpuna India ke Prime Minister Home Minister ka puna paminaduna hana ki punsida hanjilaknaba wari shanaba phai maduna taduna makhata na muknaduna lairabadi ing tappa hanjilakpada thengtharagani haina phongdokhi assembly mifam asida opposition ki market ki development hena lahenba madi lan sohallaba singi matangda pukhatnaba sem sare Democracy ki wantok fazana laihanna ba opposition ki maike ki mup taunna ba kana honari haiba wapam so State Congress President asina thamke Amit Shah ji ki Honorable Prime Minister ki intervention jauroga Assembly se fajana phami haraga akhoi ki KUKI community ki MLA su yaure haraga masi settlement nama porokpa haibasi government si ki mathauni aduna masi yaudaba haibasi solution porokpada awaba oidoini aduna makhoi yahunba yauba haibasi tangai fadaba lei aduna yaudaba haibasi santi porokpada thintha duini aduna aigi side tegi party ki side tegi di masi mo yaugadabani aduga Manipur santi hanjilakna naba ekhoi honaminagadabani